ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯈꯜ ꯇꯥꯗꯕꯤ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯊꯔꯣ ꯑꯗꯨ ꯆꯪꯂꯛꯇꯨꯅ "ꯕꯦꯝꯃꯥ, ꯕꯦꯝꯃꯧ!" ꯇꯣꯝꯕꯤ ꯇꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯝꯗꯦ꯫ "ꯕꯦꯝꯃꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯣꯝꯕꯤ, ꯇꯣꯝꯕꯤ!" ꯍꯟꯗꯛꯇꯤ ꯇꯣꯝꯕꯤꯁꯨ ꯇꯥꯔꯕꯅꯤꯅ ꯇꯨꯝꯅ ꯇꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯉꯔꯥꯡ ꯅꯪꯅ ꯁꯨꯈꯤꯕ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯗꯤ?" "ꯑꯁ, ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯐꯤ ꯃꯔꯛꯇꯣ ꯑꯗꯨꯗ ꯌꯥꯎꯔꯝꯒꯅꯤ." ꯊꯔꯣ ꯐꯅꯦꯛ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ "ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯂꯩꯔꯦ." ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ "ꯅꯪꯕꯨ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯣ?" "ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯏꯃꯥ." ꯊꯔꯣ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯅ꯫ "ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥ?" "ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ." "ꯆꯥꯛꯇꯤ?" "ꯆꯥꯛꯇꯤ ꯏꯃꯥ ꯆꯥꯔꯔꯣꯏ. ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕꯤꯔꯝꯃꯕꯅꯤ." "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯏꯃꯥ?" "ꯅꯇꯣꯝꯇꯅꯤꯅ ꯉꯥ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯝꯃꯕꯅꯤ." ꯊꯔꯣ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ "ꯆꯥꯛꯇꯤ ꯊꯤꯔꯝꯗ꯭ꯔꯤꯕꯅꯤꯀꯣ?" "ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯝ ꯊꯤꯔꯒꯦ." "ꯏꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ. ꯆꯠꯂꯒꯦ. ꯅꯪꯁꯨ ꯀꯨꯏꯅ ꯇꯨꯝꯃꯅꯨ. ꯍꯧꯒꯠꯂꯛꯑꯣꯀꯣ." "ꯏꯃꯥ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯊꯔꯣꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯨ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯒ ꯇꯤꯟꯅꯕ ꯂꯥꯏꯖꯗꯨ ꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯊꯔꯣꯅ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕ ꯑꯗꯨ ꯎꯍꯧꯔꯝꯃꯤ꯫ "ꯑꯁꯤꯕꯨ ꯇꯣꯝꯕꯤꯒꯤ ꯃꯃꯥꯗꯨ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯗ." "ꯅꯨꯄꯥ ꯑꯁꯤꯕꯨ..." ꯂꯥꯏꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ "ꯇꯣꯝꯕꯤ, ꯇꯣꯝꯕꯤ!" ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯣ." ꯂꯥꯏꯖ ꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ "ꯏꯁ, ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ? ꯇꯨꯝꯃꯤꯕꯕ?" "ꯍꯧꯒꯠꯇ꯭ꯔꯤ ꯏꯕꯦꯝꯃ." "ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯇꯦꯌꯦ." "ꯍꯧꯒꯠꯂꯗꯕꯅꯤ. ꯁꯠ ꯁꯠ ꯍꯧꯒꯠꯂꯣ ꯌꯥꯔꯦ." "ꯍꯧꯒꯠꯂꯒꯦ, ꯍꯧꯒꯠꯂꯒꯦ." ꯇꯣꯝꯕꯤꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯏꯖꯅ "ꯑꯩꯅ ꯁꯣꯝꯗ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯒ ꯂꯥꯛꯏ. ꯑꯗꯨꯒ ꯅꯪꯅ..." "ꯑꯩꯗꯤ ꯑꯝꯇ ꯇꯧꯗꯦꯗ. ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛꯇ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯒ ꯂꯩꯔꯝꯃꯤ." "ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯪꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒ." "ꯈꯪꯗꯦ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯔꯤꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔ." "ꯍꯣ, ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯕ. ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯗꯅ." "ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯕꯕꯨ ꯍꯩꯈꯤꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯩꯅꯤꯗ ꯑꯗꯨꯕꯨꯗꯤ." "ꯌꯥꯝ ꯍꯩꯔꯅꯤ." "ꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯗꯤꯅꯦ ꯌꯨꯝꯒ ꯑꯝꯇ ꯄꯥꯅꯤꯡꯗꯦꯗ." "ꯀꯩꯒꯤ?" "ꯏꯃꯥꯅ ꯁꯤꯗ ꯑꯩꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗꯧ ꯃꯥꯟꯗꯦ." "ꯐꯪꯅꯤꯗ ꯑꯗꯨꯝ. ꯅꯤꯡꯉꯣꯜꯒꯤꯗꯤ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯩ." "ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ." "ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯅꯪꯕꯣ?" "ꯆꯥꯔꯛꯇ꯭ꯔꯤꯗ. ꯊꯣꯡꯉꯒ ꯊꯤꯔꯒꯗꯤ ꯂꯣꯏꯅ ꯊꯝꯃꯝꯃꯕꯅꯤ." "ꯅꯪꯅ ꯊꯣꯡꯉꯝꯃꯤꯔꯣ?" "ꯍꯣꯏ. ꯏꯟꯖꯥꯡꯗꯣ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦꯅ ꯆꯥꯔꯛꯇꯕ ꯑꯩꯅ." "ꯏꯁ, ꯅꯁꯥꯅ ꯊꯣꯡꯖꯔꯒ?" "ꯏꯁꯥꯅ ꯊꯣꯡꯖꯕꯅꯤꯅ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯑꯗꯨꯝ ꯈꯪꯉꯤ." "ꯑꯩꯈꯣꯏꯗ ꯆꯥꯔꯁꯤ ꯄꯨꯟꯅ." "ꯑꯩꯁꯨꯅꯦ ꯏꯃꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯇꯣꯝꯇ ꯆꯥꯕ ꯇꯜꯂꯦ." "ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ?" "ꯏꯃꯥꯅ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ." "ꯏꯁ, ꯆꯥꯛꯁꯨ ꯏꯃꯥꯅ ꯊꯣꯡꯉꯝꯕ?" "ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯅꯤꯅꯦ ꯅꯪꯗꯤ." "ꯑꯩꯅ ꯊꯣꯡꯒꯦ ꯍꯥꯏꯕꯒ ꯄꯥꯛꯅ ꯌꯥꯗꯦꯗ ꯑꯩꯈꯣꯏ ꯃꯥꯗꯤ." "ꯐꯩꯅꯦ. ꯑꯗꯣ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯃꯥꯏ ꯃꯤꯠ ꯑꯝꯇ ꯇꯥꯔꯨꯒꯦ." "ꯉꯥꯏꯈꯨꯑꯣ, ꯀꯣꯟꯅ ꯇꯥꯎ. ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ." "ꯀꯩ ꯋꯥꯅꯣ?" "ꯇꯥ ꯊꯧꯕꯒꯤ ꯄꯥꯎꯅꯤ ꯑꯩꯅ ꯄꯨꯔꯛꯏꯁꯦ." "ꯇꯥ ꯊꯧꯕꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯀꯤꯖꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ." "ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯛꯏꯔꯕ?" "ꯀꯔꯤ ꯍꯥꯏꯔꯝꯗꯧ ꯃꯥꯟꯒꯦ?" "ꯆꯩꯔꯝꯗꯧ ꯃꯥꯜꯂꯤ." "ꯀꯃꯥꯏꯅ ꯃꯥꯜꯂꯤꯕ?" "Kamaina maluidoino? Aina ikai khangdakai ta thaubada nungsi haijallure mingonda hayanba oiredi kharasu phai adusu nate isamakna aduga pakhum pirakpadi lairadana aingonda mamituna munna yengaga leine laijano e tombina ai hojikne yamna ikairiba jani kari nungi hairubano haidu hek yauri o nangna ikaijabado
ꯑꯗꯨꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯀꯩꯕꯣ? ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕ? ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ? ꯁꯠ ꯍꯥꯏꯔꯛꯑꯣꯕ꯫ ꯇꯥ ꯊꯧꯕꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ? ꯑꯁ, ꯈꯔ ꯆꯥꯛꯍꯟꯈꯤꯒꯦꯅ ꯇꯧꯔꯒ꯫ ꯌꯥꯔꯦ, ꯌꯥꯝ ꯆꯥꯍꯜꯂꯛꯑꯅꯨ, ꯁꯥꯎꯔꯛꯀꯅꯤ ꯑꯩ꯫ ꯍꯥꯏꯔꯒꯦ꯫ ꯍꯩꯃꯥ, ꯍꯥꯏꯔꯛꯑꯣ꯫ ꯍꯣ ꯑꯗꯨꯔꯣ, ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯦ, ꯑꯁꯦꯡꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯍꯣꯏ, ꯑꯁꯦꯡꯕꯒꯤꯅꯦ꯫ ꯑꯁ, ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ꯫ ꯑꯦ, ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯣ? ꯍꯔꯥꯎꯔꯦ ꯏꯕꯦꯝꯃ, ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯦ꯫ ꯂꯥꯏꯖꯁꯨ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ ꯇꯣꯝꯕꯤꯅ꯫ ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯤꯔꯥ? ꯑꯦ, ꯅꯆꯤꯟꯁꯨ ꯁꯦꯡꯗꯅ꯫ ꯐꯠ ꯁꯦꯡꯗꯣꯛꯎꯔꯒꯦ꯫ ꯇꯣꯝꯕꯤ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯈꯤ ꯂꯥꯏꯖꯅ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒ ꯇꯝꯁꯤꯟꯕꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯕꯨ ꯉꯥꯏꯅ ꯃꯥꯒꯤ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯤ, ꯃꯃꯥ ꯊꯔꯣꯅ꯫ ꯇꯣꯝꯕꯤ, ꯏꯃꯥꯅ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯏꯌꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯀꯩ ꯂꯩꯔꯛꯏꯅꯣ? ꯃꯥꯡꯒꯣꯟꯁꯤꯗ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯍꯣꯏ꯫ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯃꯃꯥ ꯊꯔꯣꯅ꯫ ꯇꯨ, ꯏꯃꯥꯅ ꯅꯪꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯑꯌꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯕꯣ? ꯍꯣꯏ, ꯄꯥꯝꯖꯔꯦ ꯏꯃꯥ꯫ ꯑꯩꯅꯁꯨꯅꯦ ꯅꯪꯅ ꯄꯥꯝꯒꯗꯕ ꯃꯥꯟꯕ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯤꯗ ꯈꯨꯗꯩ ꯑꯝꯇ ꯁꯥꯁꯤꯕ? ꯑꯦ, ꯈꯨꯗꯩꯗꯤ ꯀꯔꯤꯒꯤ? ꯌꯣꯜꯂꯒ ꯄꯩꯁꯥꯁꯨ ꯐꯪꯅꯤ꯫ ꯍꯦꯔꯥ, ꯏꯆꯥꯅ ꯀꯩꯗꯧꯕꯒꯤ ꯁꯥꯗꯣꯏꯅꯣ? ꯋꯥꯅꯅꯕꯅꯤ꯫ ꯋꯥꯔꯣꯏꯕ ꯏꯃꯥ, ꯋꯥꯅꯤ, ꯅꯈ꯭ꯋꯥꯡ ꯅꯥꯅꯅꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯏꯃꯥꯅ ꯂꯩꯍꯟꯗ꯭ꯔꯤꯕꯁꯤꯗꯤ, ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯣ ꯍꯥꯏꯔꯛꯑꯣ, ꯀꯩꯅꯣ? ꯑꯩꯅ ꯈꯨꯗꯩ ꯑꯃꯗꯤ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯕ꯫ ꯑꯦ, ꯏꯆꯥꯗꯤ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤꯕ? ꯃꯤ ꯑꯃ ꯂꯩ, ꯑꯩꯅ ꯁꯨꯝ ꯄꯤꯅꯤꯡꯕ꯫ ꯍꯩꯃꯥ, ꯏꯌꯥ ꯅꯨꯄꯥꯗꯔꯣ ꯅꯪꯅ ꯄꯤꯅꯤꯡꯉꯤꯁꯦ? ꯍꯣꯏ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯍꯌꯦꯡ ꯏꯃꯥꯅ ꯀꯣꯛ ꯂꯩꯔꯛꯑꯒ ꯐꯖꯕ ꯑꯃ ꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯤ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯒꯤ ꯏꯃꯥ, ꯍꯌꯦꯡ ꯂꯩꯕꯤꯔꯛꯎꯀꯣ? ꯂꯩꯔꯛꯀꯦ, ꯐꯖꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯀꯦ꯫ ꯇꯣꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ, ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ꯫ ꯏꯃꯥꯅꯦ, ꯐꯤꯔꯣꯜꯒꯥꯁꯦ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦꯀꯣ? ꯍꯣꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯣꯝꯕꯤꯗꯨ ꯂꯥꯏꯖꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯂꯥꯏꯖꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ, ꯅꯪ ꯐꯤ ꯁꯥꯔꯝꯃꯤꯔꯣ? ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯒ ꯂꯥꯛꯏꯗꯨꯅ? ꯀꯩꯝꯇ ꯆꯠꯇꯦꯗ, ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯕꯗꯤ ꯃꯥꯜꯂꯤꯗ꯫ ꯅꯣꯏꯗ ꯅꯪꯍꯧꯕ ꯂꯥꯛꯏꯅꯤ꯫ ꯑꯦ, ꯀꯩꯒꯤ? ꯇꯥ ꯊꯧꯕꯗꯣ ꯑꯝꯇ ꯎꯅꯃꯤꯟꯅꯔꯨꯁꯦ꯫ ꯏꯁ, ꯅꯇꯣꯝꯇ ꯑꯗꯨꯝ ꯎꯅꯕ ꯌꯥꯕꯗꯨꯕꯨ? ꯇꯜꯂꯦꯕ ꯏꯇꯣꯝꯇ ꯆꯠꯄꯗꯣ꯫ ꯇꯟꯈ꯭ꯔꯄꯣꯠꯅꯤ꯫ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯔꯣ? ꯌꯥꯅꯤ꯫ ꯐꯅꯦꯛꯁꯤꯃꯅꯦ ꯑꯝꯇ ꯍꯣꯡꯉꯛꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯨꯅꯦꯕ꯫ ꯂꯥꯏꯖ ꯃꯅꯨꯡꯗ ꯐꯅꯦꯛ ꯍꯣꯡꯕ ꯆꯪꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ, ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯂꯥꯏꯖꯗꯤ ꯏꯃꯨꯡ ꯆꯪꯈꯤ ꯏꯃꯥ꯫ ꯂꯩꯔꯝꯃꯣ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ, ꯐꯅꯦꯛ ꯍꯣꯡꯉꯤꯗꯨꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯇꯣꯝꯕꯤꯒꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯏꯃꯥ꯫ ꯑꯩꯅ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯃꯤꯁꯤꯒ ꯑꯗꯨꯝ ꯄꯨꯜꯂꯤꯅꯦ ꯅꯪ꯫ ꯑꯁ ꯏꯃꯥ, ꯃꯤ ꯇꯥꯅꯤꯀꯣ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯉꯥꯎꯔꯛꯀꯅꯨꯀꯣ ꯏꯃꯥ, ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯆꯠꯂꯕꯁꯨꯅꯦ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯑꯣ꯫ ꯍꯣꯏꯕ, ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯂꯥꯏꯖ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, ꯂꯥꯛꯑꯣ ꯇꯣꯝꯕꯤ, ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯧꯕꯕꯨ ꯎꯅꯕ ꯊꯣꯔꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯒ ꯇꯣꯝꯕꯤꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ, ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯅꯪꯗꯤ ꯁꯨꯛꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯇꯥ ꯊꯧꯕ, ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯊꯧꯕꯅ, ꯑꯗꯣ ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯅꯪꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯄꯅꯤ, ꯂꯥꯏꯖꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ꯫ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ, ꯄꯤꯖꯅꯤꯡꯕꯒꯤꯅꯦ, ꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯇꯣꯝꯕꯤꯁꯨ ꯁꯤꯡꯖꯨ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯥꯛꯑꯣꯅ ꯀꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ,
ꯑꯩꯅ ꯀꯧꯕꯒ ꯑꯝꯇ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯁꯨꯝ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕ. ꯇꯥ ꯊꯧꯕꯕꯨ ꯎꯅꯤꯡꯗꯅ ꯀꯧꯔꯤꯕ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯤꯗ. ꯑꯗꯣ ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯈꯨꯗꯩꯅꯦ. ꯑꯩꯅ ꯇꯥ ꯊꯧꯕꯒꯤꯗꯃꯛꯇ ꯂꯩꯕ. ꯀꯩꯒꯤ ꯂꯩꯔꯤꯕ? ꯇꯥ ꯊꯧꯕꯗ ꯄꯤꯅꯤꯡꯕꯒꯤꯅꯤ. ꯁꯦ, ꯂꯧꯁꯤꯜꯂꯣ. ꯊꯧꯕ ꯇꯣꯝꯕꯤꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯩ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ, ꯀꯩꯒꯤ ꯂꯩꯔꯤꯅꯣ? ꯄꯩꯁꯥ ꯇꯤꯡꯅꯅꯕ. ꯇꯤꯡꯗꯦ ꯀꯩꯁꯨ, ꯄꯤꯅꯤꯡꯕꯒꯤꯅꯤ. ꯊꯧꯕ ꯈꯨꯗꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯈꯨꯗꯩꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ. ꯇꯣꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯇꯥ ꯊꯧꯕꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯣ? ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯏ. ꯈꯨꯗꯩ ꯈꯟꯕ ꯌꯥꯝꯅ ꯍꯩ. ꯑꯗꯣ ꯇꯥ ꯊꯧꯕ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯀꯩꯅꯣ ꯍꯥꯏꯌꯨ. ꯈꯨꯗꯩ ꯄꯤꯅꯕꯁꯦ ꯊꯨꯡꯅꯩ ꯍꯥꯏ. ꯑꯁꯦꯡꯕꯒꯤ? ꯑꯁꯦꯡꯕꯒꯤ. ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯕꯅꯦ. ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯕ. ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯣ ꯇꯥ ꯊꯧꯕ, ꯑꯩ ꯆꯪꯉꯒꯦ. ꯆꯪꯉꯒꯦ ꯍꯥꯏꯔꯣ? ꯂꯥꯏꯖꯕꯨ ꯀꯨꯏꯅ ꯁꯨꯝ ꯉꯥꯏꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯍꯣꯏ, ꯆꯪꯉꯣ ꯆꯪꯉꯣ. ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯇꯣꯝꯕꯤꯒꯗꯣ ꯍꯜꯂꯛꯂꯝꯃꯤ. ꯇꯣꯝꯕꯤꯅ, ꯇꯥ ꯊꯧꯕꯒ ꯑꯩꯒ ꯎꯅꯕꯗꯣ ꯉꯥꯏꯕ ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯗ ꯀꯩꯁꯨ. ꯑꯁꯦꯡꯕꯒꯤ ꯋꯥꯗꯕ꯭ꯔꯅꯦ? ꯋꯥꯗꯤꯌꯦ. ꯍꯌꯦꯡꯋꯥꯏ ꯑꯩꯒꯤꯗ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯉꯥꯏꯍꯟꯗꯣꯏꯅꯦ. ꯉꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯉꯥꯏꯊꯣꯛꯀꯦ. ꯂꯥꯏꯖꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯤ. ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯃꯥ ꯂꯥꯡꯂꯦꯟꯅ, ꯑꯩꯅ ꯀꯨꯏꯔꯛꯀꯅꯣ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯔꯗꯅ? ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ. ꯂꯥꯏꯖ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯇꯨꯅ ꯂꯩ. ꯃꯃꯥ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯗꯨꯅ, ꯀꯔꯤ ꯊꯕꯛꯅꯣ ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯁꯦ? ꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ. ꯃꯤꯅ ꯅꯨꯄꯥ ꯎꯅꯔꯒ ꯅꯪꯅ ꯉꯥꯏꯔꯨꯔꯤꯕꯅꯤꯅꯦ. ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ. ꯅꯠꯇꯦ, ꯑꯩꯅ ꯇꯣꯝꯕꯤꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯑꯁ, ꯃꯤꯕꯨ ꯀꯃꯥꯏꯅ ꯇꯤꯟꯅꯔꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯅꯪ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯇꯤꯟꯅꯅꯤꯡꯉꯥꯏ ꯀꯅꯥꯝꯇ ꯂꯩꯔꯝꯃꯔꯣꯏꯅꯦ. ꯃꯥꯒ ꯇꯤꯟꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯒꯤ ꯂꯝꯆꯠꯇꯣ ꯑꯩꯅ ꯌꯥꯗꯦ. ꯑꯗꯣ ꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏ. ꯍꯩ, ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯔꯒ. ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯂꯥꯡꯂꯦꯟꯅ, ꯃꯃꯥ ꯃꯆꯥ ꯌꯥꯅꯕꯒꯤ ꯇꯧꯔꯤꯅꯤ, ꯈꯪꯉꯕ? ꯑꯁ, ꯏꯃꯥ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ. ꯍꯩ, ꯇꯥꯅꯤꯡꯗꯕꯒ ꯌꯥꯔꯣꯏ. ꯃꯃꯥꯗꯣ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯍꯤꯡꯂꯤꯕꯅꯤ. ꯃꯆꯥꯅꯨꯄꯤꯁꯨ ꯑꯗꯨ ꯃꯉꯥꯏ. ꯀꯔꯤꯕꯨ ꯇꯧꯕ ꯍꯩꯒꯦꯅꯦ? ꯃꯃꯥ ꯑꯗꯨꯅ ꯑꯃꯠꯇ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ. ꯑꯗꯣ ꯇꯤꯟꯅꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯃꯥ? ꯌꯥꯝ ꯀꯥꯏꯅꯤ, ꯈꯨꯀꯥꯏ ꯑꯃ ꯀꯥꯏ. ꯃꯥꯒ ꯇꯤꯟꯅꯔꯒ ꯅꯪꯁꯨ ꯃꯥꯗꯧꯅ ꯇꯧꯋꯦ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏꯕ, ꯈꯪꯉꯕ? ꯈꯖꯤꯛꯇꯗ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯑꯁꯦ ꯊꯤꯒꯗꯧꯔꯤꯕꯅꯤ. ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ. ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯂꯨꯈ꯭ꯔꯕ. ꯃꯃꯥꯗꯨꯅ ꯅꯨꯄꯥ ꯁꯤꯟꯗꯅ ꯆꯠꯂꯤꯕ. ꯃꯃꯥꯒꯤ ꯂꯤꯆꯠꯇꯤꯅꯦ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯂꯧꯕ ꯇꯥꯕꯅꯤ. ꯇꯁꯦꯡꯅ ꯇꯣꯝꯕꯤꯗꯤ ꯈꯪꯗꯕꯅꯤ ꯏꯃꯥ. ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ, ꯇꯧꯗꯅꯕ ꯃꯈꯣꯏ ꯏꯃꯥꯗꯣ. ꯍꯩ, ꯅꯪꯉꯣꯟꯗ ꯍꯩꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯍꯩꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯃꯥ. ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯍꯨ ꯄꯥꯞ ꯑꯣꯏꯅꯅꯕꯅꯤꯀꯣ. ꯀꯩꯁꯨ ꯑꯣꯏꯔꯣꯏ. ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯀꯩꯗꯧꯔꯒꯦ? ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖꯒ ꯇꯣꯝꯕꯤꯒꯗꯣ ꯐꯅꯦꯛ ꯂꯧꯕ ꯆꯠꯂꯝꯃꯤ. ꯇꯣꯝꯕꯤꯅ, ꯅꯪꯅ ꯊꯝꯖꯤꯜꯂꯤꯕ ꯐꯅꯦꯛꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯅꯤꯅꯦ. ꯑꯗꯨꯝꯗꯤ ꯌꯥꯝꯃꯦ. ꯑꯩꯒꯤ ꯁꯥꯕꯗꯒꯤ ꯈꯔ ꯂꯧꯁꯤꯟꯕꯗꯨꯒ. ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯅꯤ ꯏꯕꯦꯝꯃ. ꯅꯨꯄꯥꯒ ꯂꯩꯇꯦꯀꯣ? ꯍꯦꯛ ꯂꯩꯕꯒ ꯄꯥꯜꯂꯣ. ꯂꯥꯏꯖꯗꯨ ꯅꯣꯛꯏ. ꯇꯣꯝꯕꯤꯅ, ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦ, ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯂꯩꯁꯤꯜꯂꯛꯄꯒꯤ. ꯂꯥꯏꯖꯅ, ꯅꯣꯏ ꯃꯥ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ. ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨꯀꯣ ꯇꯣꯝꯕꯤ. ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯑꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯇ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯔꯣ, ꯃꯌꯥꯝꯅ ꯅꯈꯣꯏ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅꯩꯁꯦ ꯅꯪꯕꯨ ꯀꯩꯝꯇ ꯇꯥꯗ꯭ꯔꯣ? ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯅꯨꯄꯥ ꯀꯣꯏꯌꯦꯅ, ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩ, ꯑꯃꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩꯌꯦꯅ. ꯀꯩꯅꯣ ꯂꯥꯏꯖ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯦ ꯇꯣꯝꯕꯤ. ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯦꯡꯅꯔꯕꯅꯤ, ꯏꯃꯤꯠꯃꯛꯅꯁꯨ ꯎꯔꯕꯅꯤ. ꯇꯣꯝꯕꯤ ꯁꯥꯎꯅ, ꯀꯩꯒꯤꯅꯣ ꯂꯥꯏꯖ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ? ꯇꯣꯝꯕꯤ, ꯅꯪꯒꯤ ꯈꯜꯂꯒ ꯅꯈꯣꯏ ꯃꯥꯅ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩ. ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ?
ꯅꯪꯅ ꯃꯇꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯟꯅꯒꯨꯝꯁꯦ, ꯉꯁꯤꯅ ꯏꯕꯥꯅꯤ ꯂꯣꯏꯅꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯁꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯃꯥ ꯂꯥꯡꯂꯦꯟꯅ "ꯀꯩꯗꯧꯔꯦ? ꯐꯅꯦꯛ ꯂꯧꯔꯨꯅꯤꯅ ꯆꯠꯈ꯭ꯔꯒ ꯁꯨꯛꯊꯔꯒ ꯆꯪꯉꯛꯏꯗꯤ?" "ꯏꯃꯥ, ꯑꯩ ꯉꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ?" "ꯇꯣꯝꯕꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ." "ꯃꯥꯗꯤ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯁꯥꯎꯔꯤꯕ?" "ꯑꯩꯅ ꯃꯈꯣꯏ ꯃꯃꯥꯒꯤ ꯋꯥꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ." "ꯑꯩꯅ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗ꯭ꯔꯣ, ꯐꯠꯇꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤꯅ." "ꯑꯩꯁꯨ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯔꯗꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ." ꯃꯃꯥ ꯂꯥꯡꯂꯦꯟꯅ ꯇꯞꯅ "ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯈꯛꯅꯤ ꯂꯩꯕ, ꯏꯕꯥꯅꯤ ꯂꯩꯔꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛ, ꯏꯃꯥꯅ ꯇꯧꯕ ꯊꯕꯛ ꯀꯩꯗꯧꯕꯒꯤ ꯈꯪꯅꯔꯣꯏꯗꯣꯏꯅꯣ? ꯈꯪꯅꯔꯤꯕꯅꯤ, ꯈꯪꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ." "ꯏꯃꯥ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯝꯕꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯦ? ꯇꯨꯝꯕꯒ ꯆꯥꯕꯒ ꯃꯃꯥꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯆꯠꯃꯤꯟꯅꯕ, ꯃꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯏꯃꯥꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯁꯤꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯍꯥꯏꯕꯗꯣ꯫ ꯃꯃꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯆꯥ ꯑꯁꯤꯅ ꯍꯌꯦꯡꯋꯥꯏ ꯃꯇꯧ ꯑꯗꯨꯝ ꯇꯝꯈꯤꯗꯣꯏꯕ, ꯊꯕꯛ ꯁꯨꯕꯗꯤ ꯇꯟꯕꯅꯤꯅ." ꯂꯥꯏꯖ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ "ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯅꯨꯄꯤ ꯃꯁꯦꯟ ꯍꯟꯊꯅ ꯈꯟꯕ, ꯌꯦꯡꯁꯤꯟꯅꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯊꯔꯣ ꯃꯥꯅ ꯅꯨꯄꯥ ꯄꯥꯝꯂꯕꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯕꯁꯨ ꯌꯥꯏꯗ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯍꯅꯨꯔꯕ ꯃꯥꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯗꯅ, ꯌꯦꯡꯉꯣꯏ ꯏꯃꯥ ꯏꯆꯥꯁꯨ ꯑꯩꯈꯣꯏ ꯑꯅꯤꯈꯛꯅꯤ꯫ ꯅꯃꯥ ꯑꯩꯁꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ." "ꯏꯃꯥ, ꯑꯗꯨꯕꯨ ꯏꯃꯥ ꯉꯁꯤꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯑꯁꯤꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ? ꯌꯦꯡꯉꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯏꯃꯥ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯄꯩꯁꯥꯅ ꯐꯠꯇꯕ ꯂꯝꯆꯠꯅ ꯏꯆꯥꯕꯨ ꯁꯦꯝꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯔꯤ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯃꯤ? ꯑꯗꯨꯒ ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤ꯫ ꯅꯪꯅ ꯉꯝꯕ ꯍꯣꯠꯅꯖꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯏꯅ ꯃꯈꯣꯏꯁꯨ." ꯂꯥꯏꯖ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯃꯥꯅ "ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯗꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯍꯥꯏꯔꯕꯁꯨ ꯀꯥꯟꯅꯔꯔꯣꯏ." "ꯍꯣꯏ ꯃꯥ." ꯁꯣꯝꯗꯁꯨ ꯊꯧꯕꯒꯤ ꯃꯃꯥ ꯂꯩꯍꯥꯎꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ ꯏꯆꯥꯁꯤ ꯅꯇꯣꯝꯇꯅꯤ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ, ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯗꯦ." "ꯑꯁ ꯏꯃꯥ, ꯏꯆꯥꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯏꯃꯥꯅ ꯌꯥꯝꯅ ꯌꯥꯎꯁꯜꯂꯨꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯂꯩꯇ ꯂꯥꯏꯔ ꯏꯃꯥ ꯀꯔꯤꯃꯠꯇ ꯈꯟꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯃꯥꯅ ꯌꯥꯗꯦ꯫ ꯅꯪꯁꯨ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ?" "ꯍꯣꯏ, ꯎꯅ ꯎꯅ ꯅꯨꯄꯤꯗꯣ ꯀꯔꯤꯒꯤ ꯈꯪꯅꯔꯨꯔꯤꯕꯅꯣ?" ꯊꯧꯕ ꯈꯨꯝꯗꯦ꯫ "ꯅꯨꯄꯤꯅ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯃꯃా ꯃꯆꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯣ ꯏꯃꯥꯅ ꯌꯥꯗꯦ꯫ ꯍꯌꯦꯡ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯂꯝꯗꯝꯅꯔꯛꯀꯗꯧꯔꯤꯕꯅꯤ." ꯊꯧꯕ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟꯅ ꯂꯩ꯫ "ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯄꯥꯕꯅ ꯇꯥꯔꯗꯤ ꯍꯥꯠꯇꯣꯛꯄꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯅꯪ." "ꯏꯃꯥ, ꯑꯩꯁꯨ ꯀꯣꯛꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯀꯣ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯁꯛ ꯃꯇꯧ ꯑꯩ ꯈꯪꯗꯦ, ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯅ ꯋꯥꯈꯜ ꯇꯥꯕ ꯏꯃꯧ ꯄꯥꯝꯃꯤꯀꯣ." "ꯑꯗꯣ ꯏꯃꯥ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯈꯤꯒꯦ." "ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯗꯣꯏꯁꯤꯕꯣ?" "ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯇꯧꯗꯅꯕ ꯍꯥꯏꯒꯦ." "ꯃꯗꯨ ꯌꯥꯔꯣꯏꯅꯦ, ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯁꯛꯂꯣ ꯍꯥ? ꯃꯁꯥꯅ ꯋꯥꯈꯜ ꯈꯟꯊꯕ ꯂꯣꯏꯅ ꯉꯝꯂꯕꯅꯤ, ꯅꯪꯅ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦ." "ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯀꯗꯥꯏꯗꯒꯤ ꯆꯪꯁꯤꯜꯂꯒ ꯀꯣꯏꯔꯨꯔꯤꯕ ꯅꯨꯄꯤꯅꯣꯕ? ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯁꯛ ꯅꯇꯧ ꯊꯤꯕꯁꯨ ꯅꯠꯇꯦ, ꯀꯣꯏꯅꯤꯡꯉꯥꯏ ꯅꯨꯄꯤ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯆꯪꯁꯤꯜꯂꯒ ꯀꯣꯏꯔꯝꯃꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯅꯨꯄꯤꯗꯣ ꯂꯧꯔꯨꯔꯒ ꯑꯩꯈꯣꯏꯒꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯂꯩꯍꯧꯒꯗꯕ, ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯗꯤ ꯁꯤꯈꯤꯒꯗꯧꯔꯤꯕꯅꯤ, ꯅꯪꯒꯗꯤ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯧꯗꯣꯏꯁꯦ ꯅꯪꯅꯤ, ꯑꯩꯈꯣꯏ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯏꯆꯥꯅꯤꯅ ꯇꯨꯡꯗ ꯋꯥꯍꯧꯒꯗꯕꯗꯣ ꯃꯗꯨꯒꯤ ꯈꯟꯕꯗ ꯍꯦꯟꯅ ꯋꯥꯏ." "ꯏꯃꯥ, ꯅꯪ ꯑꯉꯥꯡ ꯅꯠꯇꯦ, ꯅꯁꯥꯅꯅꯦ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯨ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫
ꯊꯧꯕ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯣꯝꯕꯤꯒ ꯊꯧꯕꯒꯗꯨ ꯎꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯁꯦ ꯍꯥꯏꯅ ꯀꯧꯔꯤꯁꯤꯕꯣ?" "ꯇꯥ ꯊꯧꯕ, ꯀꯔꯤ ꯋꯥꯔꯤꯅꯣ?" "ꯂꯥꯏꯖꯒ ꯅꯪꯒ ꯄꯨꯟꯗ꯭ꯔꯕꯣ?" "ꯄꯨꯟꯗ꯭ꯔꯦ." "ꯀꯔꯤꯒꯤ?" "ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯕ, ꯑꯗꯨꯗ ꯄꯨꯟꯗ꯭ꯔꯕ." "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯤ ꯍꯪꯉꯤꯁꯤꯕꯨ ꯇꯥ ꯊꯧꯕ?" ꯊꯧꯕꯅ "ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯀꯧꯔꯤꯁꯤꯁꯨ ꯁꯤꯒꯤ ꯃꯔꯝꯗꯅꯤ." "ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ?" "ꯍꯣꯏ." "ꯌꯥꯔꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯁꯨ." "ꯇꯣꯝꯕꯤ, ꯀꯩꯒꯤꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ? ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯂꯥꯟꯕ, ꯀꯔꯤ ꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯅꯣꯡꯃꯇꯁꯨ ꯃꯤꯉꯣꯟꯗ ꯏꯃꯥ ꯏꯆꯥꯅ ꯂꯥꯟꯈꯤꯕ, ꯁꯣꯏꯈꯤꯕ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯃꯌꯥꯝꯁꯤꯅ ꯌꯦꯡꯁꯤꯜꯂꯤ." "ꯇꯣꯝꯕꯤ, ꯅꯪꯅ ꯋꯥꯈꯜ ꯑꯗꯣ ꯑꯣꯟꯅꯔꯦ." "ꯇꯥ ꯊꯧꯕ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯅꯈꯣꯏ ꯏꯃꯥꯅ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯆꯠꯄꯗ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯕꯅꯤ꯫ ꯃꯤꯅ ꯇꯝꯕ ꯄꯥꯎ ꯇꯥꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯤꯠꯃꯛꯅ ꯎꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛꯂꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤꯅꯤ, ꯉꯝꯅ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨ ꯇꯧꯔꯦꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯨꯝ ꯍꯦꯛꯇ ꯄꯥꯟꯒꯗꯕ ꯅꯠꯇꯦ꯫ ꯇꯣꯝꯕꯤ, ꯃꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯪꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯗꯣ ꯑꯩꯅ ꯈꯟꯕꯗꯨꯒ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯑꯣꯟꯅꯔꯦ꯫ ꯃꯗꯨꯃꯛꯅ ꯂꯥꯏꯖꯒ ꯅꯪꯒ ꯀꯨꯏꯅ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯂꯥꯏꯖ ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯂꯥꯏꯖꯒ ꯅꯪꯒꯗꯤ ꯁꯥꯊꯤꯅ ꯈꯦꯠꯅꯩ꯫ ꯅꯈꯣꯏ ꯏꯃꯥꯒꯤꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯀꯔꯤꯕꯨ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ? ꯑꯩꯅ ꯈꯜꯂꯨꯕꯅ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏ꯫ ꯅꯪꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯒ ꯅꯈꯣꯏ ꯏꯃꯥꯕꯨ ꯁꯦꯝꯗꯣꯛꯁꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯅꯃꯥ ꯅꯆꯥꯅ ꯊꯕꯛ ꯁꯨꯕ ꯇꯜꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯕꯗꯤ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯊꯕꯛ ꯁꯨꯕ ꯇꯟꯕꯅꯤꯅ ꯅꯃꯥ ꯊꯥꯗꯣꯛꯇꯨꯅ ꯄꯩꯁꯥ ꯇꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯐꯝꯃꯒ ꯆꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯇꯥ ꯊꯧꯕ, ꯅꯪꯒꯤ ꯂꯝꯆꯠ ꯑꯩꯅ ꯉꯟꯇꯥꯅ ꯈꯪꯍꯧꯔꯤꯕꯁꯦ ꯌꯥꯝ ꯐꯔꯦ꯫ ꯇꯣꯝꯕꯤ ꯇꯨꯃꯤꯟ ꯂꯩ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯤ ꯅꯪꯅ ꯏꯀꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯅꯪꯒꯤ ꯃꯥꯏ ꯑꯩꯅ ꯉꯥꯛꯄꯤꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯡꯁꯤꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯁꯤ꯫ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩ ꯌꯥꯎꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ, ꯅꯈꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯏꯕꯨꯛ ꯊꯥꯛꯄꯤꯕ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯖꯔꯕꯁꯨ ꯇꯣꯝꯕꯤ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯗꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯕꯅꯤ ꯂꯥꯏꯖꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯧꯕꯒꯅꯤ꯫ ꯂꯥꯏꯖꯗꯤ ꯌꯥꯖꯕ ꯅꯠꯇꯦ, ꯑꯍꯜ ꯂꯃꯟ ꯃꯁꯦꯟ ꯌꯥꯅꯖꯕꯅꯤ꯫ ꯂꯥꯏꯖꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯄꯥꯝꯗꯦꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯐꯩ, ꯃꯔꯩ ꯃꯔꯥ ꯇꯧꯒꯅꯨ ꯀꯩꯗꯧꯕꯒꯦ? ꯇꯣꯝꯕꯤꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯕꯨ ꯐꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ?" "ꯍꯩ, ꯃꯗꯣ ꯅꯨꯄꯥ ꯃꯁꯥꯅ ꯌꯥꯔꯤꯁꯤꯗꯤ꯫ ꯇꯣꯝꯕꯤꯒ ꯍꯧꯖꯤꯛ ꯈꯪꯅꯕꯁꯨ ꯅꯠꯇ꯭ꯔꯦꯗꯅ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥ, ꯑꯩꯕꯨ ꯇꯣꯝꯕꯤꯅ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ?" "ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ꯫ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨꯅ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯀꯩꯅꯣ." "ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯁꯤꯟꯕ ꯇꯥꯒꯅꯤ꯫ ꯃꯤꯅ ꯆꯨꯝꯅ ꯍꯥꯏꯅꯔꯣꯏ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯃꯥ ꯂꯥꯡꯂꯦꯟꯅ, "ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ?" ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖꯅ ꯀꯧꯗꯨꯅ ꯊꯧꯕꯒ ꯎꯅꯔꯝꯃꯤ꯫ ꯊꯧꯕꯅ, "ꯂꯥꯏꯖ, ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ?" "ꯇꯥ ꯊꯧꯕ, ꯑꯍꯜ ꯂꯃꯟꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯀꯔꯤꯒꯤ ꯇꯥ ꯊꯧꯕꯅ ꯌꯥꯔꯤꯕꯅꯣ? ꯂꯥꯏꯖ, ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯐꯅꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯑꯩꯅ ꯀꯝꯗꯧꯅ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯥ ꯊꯧꯕ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯂꯥꯏꯖ, ꯇꯥ ꯊꯧꯕꯕꯨ ꯇꯣꯝꯕꯤꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ?" "ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯟꯗ꯭ꯔꯦ." "ꯀꯝꯗꯧꯅ ꯈꯟꯗ꯭ꯔꯤꯕ? ꯇꯥ ꯊꯧꯕꯒꯤꯗꯨꯗꯤ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ." "ꯂꯥꯏꯖ, ꯇꯥ ꯊꯧꯕꯅ ꯂꯨꯍꯣꯡꯕ ꯌꯥꯔꯕꯁꯨ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏ." "ꯀꯩꯒꯤꯅꯣ ꯂꯥꯏꯖ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ? ꯃꯔꯝꯗꯤ ꯅꯪ ꯇꯣꯝꯕꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ?"
ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯊꯧꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯂꯥꯏꯖꯅ. ꯑꯩꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯏꯃꯥꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯥꯗꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯇꯥ ꯊꯧꯕꯗ ꯑꯩꯅ ꯍꯥꯏꯕꯅꯤ, ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯉꯝꯃꯣꯏ. ꯇꯥ ꯊꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯄꯤꯌꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯣꯝꯕꯤꯕꯨ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ. ꯂꯥꯏꯖ ꯇꯞꯅ, ꯑꯩ ꯆꯪꯉꯒꯦ ꯇꯥ ꯊꯧꯕ. ꯉꯥꯏꯈꯣ ꯂꯥꯏꯖ. ꯂꯥꯏꯖꯁꯨ ꯆꯪꯈꯤꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯍꯣꯏ, ꯇꯣꯝꯕꯤꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ, ꯈꯪꯅꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯝꯆꯠꯇꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ. ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯒ ꯇꯣꯝꯕꯤꯒ ꯌꯥꯅꯈꯤꯗꯕꯅꯤ. ꯃꯗꯨꯁꯨ ꯑꯩ ꯈꯪꯉꯤ. ꯑꯩꯁꯨ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ. ꯃꯥꯒꯤ ꯂꯝꯆꯠꯄꯨ ꯁꯦꯝꯗꯣꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯈꯤꯕꯅꯤ. ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯉꯥꯡꯈꯤ ꯆꯩꯈꯤ. ꯑꯗꯨꯕꯨ ꯑꯩ ꯇꯥꯗꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯑꯣꯏꯗ꯭ꯔꯦ. ꯃꯥꯒ ꯃꯈꯣꯏꯒꯤ ꯃꯃꯥꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯩꯝꯇ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ. ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯁꯥꯎꯖꯤꯜꯂꯛꯄꯅꯦ. ꯇꯥꯊꯧꯕ, ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯥꯕꯨ ꯑꯩꯅ ꯊꯅꯝꯕꯅꯤ. ꯃꯥꯕꯨ ꯂꯧꯔꯒ ꯏꯃꯨꯡꯗ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ. ꯇꯥ ꯊꯧꯕꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯖ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ. ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩ, ꯈꯨꯝꯗꯦ. ꯊꯧꯕꯅ, ꯑꯩꯅꯏꯍꯥꯟ ꯍꯥꯟꯕ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯁꯦ ꯅꯪꯅꯤ. ꯂꯥꯏꯖ ꯉꯛꯅ, ꯇꯥ ꯊꯧꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯈ꯭ꯔꯦ. ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯖꯕ ꯊꯤꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ. ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯌꯥꯏ, ꯂꯨꯍꯣꯡꯗꯕꯁꯨ ꯌꯥꯏ. ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤ. ꯑꯩꯅ ꯅꯝꯐꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗ ꯐꯣꯡꯗꯣꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯤ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ ꯈꯟꯗꯨꯅ. ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ. ꯂꯥꯏꯖ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ. ꯃꯇꯝꯗꯨꯗ ꯑꯩ ꯋꯥꯈꯜ ꯋꯥꯈꯤ. ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯁꯨ ꯂꯨꯅ ꯄꯨꯟꯕ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏ ꯑꯩꯅ ꯉꯥꯛꯈꯤꯕꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯩꯅ ꯀꯠꯊꯣꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒ ꯃꯥꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯩ. ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪ ꯑꯣꯏꯕꯒꯤꯁꯨ ꯌꯥꯈꯤꯕꯅꯤ ꯂꯥꯏꯖ. ꯇꯥ ꯊꯧꯕ, ꯃꯁꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯕꯨ. ꯂꯥꯏꯖ ꯇꯞꯅ, ꯇꯥ ꯊꯧꯕ, ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯂꯨꯍꯣꯡꯕꯗꯤ ꯌꯥꯕ ꯉꯝꯂꯣꯏ. ꯂꯥꯏꯖ, ꯑꯩ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤ. ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯊꯕꯛ ꯑꯩꯅ ꯇꯧꯕ ꯄꯥꯝꯗꯦ. ꯂꯥꯏꯖ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ. ꯇꯥ ꯊꯧꯕꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ. ꯏꯕꯥꯅꯤꯅ ꯂꯨꯍꯣꯡꯂꯒ ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯇꯥ ꯊꯧꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯕ ꯑꯣꯏꯔꯒꯗꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯒꯅꯤ. ꯊꯧꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯇꯥ ꯊꯧꯕ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ. ꯂꯥꯏꯖ, ꯑꯩꯁꯨ ꯆꯪꯉꯒꯦ. ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯆꯪꯉꯛꯇꯨꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯣꯟꯅ ꯎꯅꯔꯤꯕ ꯑꯣꯏꯔꯦ. ꯇꯣꯝꯕꯤ ꯁꯥꯎꯅ, ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ. ꯇꯣꯝꯕꯤ, ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤ, ꯂꯥꯟꯅ ꯈꯟꯈꯤꯅꯨ. ꯌꯥꯔꯦ, ꯇꯧꯁꯤꯟꯅꯔꯛꯀꯅꯨ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯁꯤꯟꯅꯔꯛꯀꯅꯨ. ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯩ ꯂꯣꯏꯅ ꯇꯥꯔꯒ ꯂꯥꯛꯑꯕꯅꯤ. ꯇꯣꯝꯕꯤ, ꯃꯗꯣ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯛꯄꯅꯤ. ꯇꯥꯅꯤꯡꯗꯦ. ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯗꯅ ꯑꯍꯜ ꯂꯃꯟꯅ ꯍꯦꯛꯇ ꯁꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ. ꯇꯣꯝꯕꯤ ꯁꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯝꯂꯤꯕꯗꯨꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯅꯅꯕ ꯑꯣꯏꯔꯦ. ꯊꯧꯕꯅ, ꯇꯣꯝꯕꯤ, ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯩꯅꯣ? ꯇꯥ ꯊꯧꯕ, ꯅꯪꯁꯨꯅꯦ. ꯋꯥꯈꯜꯗꯨꯕꯨ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯅꯨꯄꯤꯁꯤꯅ ꯍꯧꯔꯒ ꯇꯥ ꯊꯧꯕꯅ ꯍꯦꯛꯇ ꯌꯥꯔꯤꯗꯨꯕꯣ? ꯇꯣꯝꯕꯤ, ꯅꯪꯒꯤ ꯑꯃꯣꯠꯄ ꯋꯥꯈꯜ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ. ꯀꯔꯤꯒꯤ ꯑꯃꯣꯠꯄ ꯋꯥꯈꯜꯅꯣ? ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯈꯪꯅ ꯈꯪꯅ ꯅꯪꯉꯣꯟꯗ ꯃꯥꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯑꯒ ꯅꯪꯅ ꯌꯥꯔꯤꯕꯅꯦꯕ. ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯅꯨꯄꯥ ꯄꯥꯝꯕꯤ, ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯅꯪꯕꯣ? ꯂꯩꯔꯝꯃꯣꯏꯅꯦ, ꯅꯁꯛꯇꯨ ꯊꯤꯕꯅꯤꯅ. ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯂꯣꯟꯅ ꯍꯨꯔꯥꯟꯅ ꯄꯥꯝꯁꯤꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯥ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯦ. ꯂꯥꯏꯖꯗꯨ ꯇꯨꯃꯤꯟ ꯂꯩ. ꯊꯧꯕꯅ ꯁꯥꯎꯅ, ꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣ? ꯅꯪꯒ ꯂꯥꯏꯖꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ, ꯈꯪꯉꯕ? ꯇꯥ ꯊꯧꯕ,
ꯂꯥꯏꯖꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯂꯥꯏꯖꯗꯗꯤ ꯆꯦꯟꯗꯦ ꯇꯥ ꯊꯧꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯂꯥꯏꯖꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯅꯪꯅꯗꯤ ꯂꯥꯏꯖꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯂꯥꯏꯖꯗ ꯃꯔꯥꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯕ ꯅꯪꯒꯨꯝꯕꯅ ꯂꯥꯏꯖꯗꯒꯁꯨ ꯉꯥꯡꯕ ꯁꯥꯔꯤꯅꯦ ꯍꯥ ꯇꯣꯝꯕꯤ ꯁꯥꯎꯅ ꯇꯥ ꯊꯧꯕꯁꯤꯁꯨ ꯅꯪꯅ ꯄꯨꯔꯥ ꯁꯦꯝꯗꯣꯛꯑꯕꯅꯤꯗꯅ ꯑꯩꯒ ꯈꯪꯅꯔꯛꯄꯗ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯅꯪꯗꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯁꯨꯝꯕ ꯉꯝꯃꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯐꯪꯗ꯭ꯔꯒ ꯑꯩ ꯄꯤꯕꯤꯒꯦ ꯇꯣꯝꯕꯤ ꯅꯁꯛꯇꯨꯒ ꯂꯥꯏꯖ ꯁꯥꯎꯅ ꯆꯨꯝꯃꯤ ꯇꯥ ꯊꯧꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯁꯦꯝꯗꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯇꯣꯝꯕꯤ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯐꯅꯅꯕ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯦ ꯇꯥ ꯊꯧꯕꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯈꯪꯉꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯇꯧꯕ ꯇꯥꯔꯦꯗꯅ ꯇꯥ ꯊꯧꯕꯗ ꯑꯩꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯇꯥ ꯊꯧꯕꯒ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩ ꯊꯧꯕꯗꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯂꯥꯏꯖꯅ ꯑꯩ ꯅꯪꯒ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ ꯇꯥ ꯊꯧꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯕꯒ ꯂꯥꯏꯖꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯃꯥ ꯊꯔꯣꯗꯣ ꯍꯜꯂꯛꯂꯝꯗꯦ ꯉꯁꯥꯏ ꯂꯥꯏꯖꯒ ꯃꯥꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯍꯜꯂꯛꯇꯕꯁꯤꯅ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯈꯤꯕꯅ ꯇꯣꯝꯕꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯕꯨ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯑꯣ ꯅꯪꯅ ꯃꯆꯥꯅꯨꯄꯤꯔꯥ ꯍꯣꯏ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯈꯣꯏ ꯏꯃꯥꯗꯣ ꯉꯔꯥꯡ ꯆꯦꯜꯂꯦ ꯍꯥ ꯁꯤ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯥꯗꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯀꯞꯇꯨꯅ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯇꯣꯝꯕꯤ ꯇꯧꯐꯝ ꯈꯪꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯊꯧꯕꯒ ꯂꯥꯏꯖꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ